Sininausingbu Puran Thaba Mitina Taram no Oxeri, Apik Paisasing, Maruina Iskun Tamliba, College Tamliba, Haibitare, Alaman Sing Nangang, but a Saurgadi me or Roiko. Ansing Nangang say, Nakoi Fanabagi Damakta, Fanning Bagi Damakta Nanglibani, Madu Pazana Loxin Bangam Lagadi. So it in a Miwagadi. What is the Laxi? USA and a Grill Legani, Canada, USA Datin Salu, Tadip Tamzangani, Adu Togani, Ada Togani, Russia, Ukraine, Taubna, Lani, Misam Hali Hek Haiba. Makoina Tauragadi, democracy, Puranaba, Honabani Hek Haiba. Venezuela, the Quigi, Paliba President, Maduro, as a USA and Venezuela President Nihaina Kandi. Nishaka Batobamini, Adunamalo Kolaga, USA and Yabadi Zimama, Venezuela, the Tamba Asini, USA and a Pamli Basi. Mamangi video to get Kangle, Latin America area, Mapam Asida, Venezuela Hadi Baleba Asina Tau, quite the Yamna totally Balebasi. Adugamalem the oil deposit Habitarico. Asishu Venezuela na Ihenhele. Aduna USA Gidi Marana Masiba, Nisakar Bata, Wibu Haibasu, Amabu Haibasu, Maramdi, totally Batao say USA and Oibi Yanaba. Aduna, Masi USA Gidi Shanabini, South America Boiro, Central America Boiro. Laibak asidagi yamraba ni sa kaya USA da lana sanglalaga USA gi miyosing mang tahali aduna noigi mathakte action lokhat kani asini Mexico USA ga thangnare Mexico dagi ni sa USA da thazali haiba ikhoina khangle border power ga thazanba yadragana hida gap of Mexico rom dagi thazanba natragana west thangba side gap of California rom dagi thazanba ma USA na haiba ase ni sa se USA da Mexico gi mateng dagi atai leibak singna su thazle asini masida Venezuela su yauri asini ngarang nahan Venezuela gi board hi amasu thugai kare USA na nisala lonba singni haiduna aseng bagi nisala lonba oidibra haiba khangbanati adubu maran siba tamna khara khara dagi maran siraga landaba yanaba masida miyoi taramathoi hatki makoi ase trendri aragua haiba nisala lonba kangbu asini haina maran sirakhi Masi USA na mamang dagi adum tauraga lae Iraq ta Libya da even Vietnam da 1964 da gap of Tonkin da USA ship jahaz khamduna lai Vietnam na landarak pa horakna ba haiduna adubu Vietnam na landarak ta dagi makhoi masana haibidi USA na gap of Tonkin da khamliba makhoi gi jahaz ma thugairga marana Vietnam da sirame asdagi USA Vietnam landa direct involved tawduna yoksan ba hore Asumba kadar ase tawduna laki hojiksu tawri akoina khangle mamangi video dagi USA land gi khulai ship jahaz na singba Venezuela gi siko samudra mapanda honjanduna thamkhre haiba handak September gi tawmanga da Venezuela na F-16 fighter plane mamang di USA na piki bani 1982 gi matam da plane kunmu adumaina piki adubu USA na matam sana spare part adumaina bibi da badagi plane ayamana work tok dire haidi saurang na plane manga mukti work toromgani haina adumaina thajanari hairiba Venezuela gi F-16 plane USA Navy destroyer ship USS Johnson Duham hairiba asigi manang nang na paiki haidi asdagi Pentagon dagi adumaina hairki USS ship jahaz manang nang na Venezuela gi F-16 plane paiba ase khudung thiningai ni amasung tawgi haina tawbani haina asidagi social media da kayama hunaba hore USA na operation gi mingda Venezuela gi bot hi ama thugaide mi su hale haina asdagi Vice President JD Vance na amu reply piri noina kari khali kari ngangningi darka ta di haiduna asdagi Donald Trump na amu haire kari gumba na khoigi plan amu hanna pairagadi maduna USA da khudong thiningai oiragadi kapthagani haiduna asidagi September gi tawmanga da USA na lauthore makhoigi F-35 jet tara Puerto Rico da thargani haina karige nishala lonba sing chathok chasin tawriba ase thingnaba Venezuela gi economy crude oil da depend tawri USA ne heavy sanction mayam ama thamjali asina maram oiraga Venezuela gi economy phatte mamang dasu Donald Trump na haikhiba laikhredana Venezuela dagi karigumba crude oil leiragadi leiri balaiba adugi mathakta tarif thamjangani haina mamang da China India Spain Cuba Venezuela dagi crude oil leirami hojik 2025 asidadi China khakta ngaire Venezuela dagi crude oil leiri balaiba ase Nicolas Maduro 23 November 1962 da poke 2013 dagi Venezuela gi yankai gu humdu shuba president oina thopuduna laki matam sange masi aranba mong haibidi aranba pambai sinaraga election ka khibani asini USA na mara siragliba se Nicolas Maduro gi mathakta aduna nisakar batawi haiduna Nicolas Maduro gi mathakta pressure ama piba pamli asumna USA amasung Venezuela gi marakta saunaba ma ikoina uba phangli masida sunatana USA ga yanadrabanina USA gi yeknaba leibak China Russia even Iran gasu mari pari Venezuela ga
Amasung Venezuela na Russia dagi lan gi khulai leidi 14 June 2006 ta Venezuela gi government na lauthoraki Russia dagi Su-30 MKV kunmari leigani haina 2006 December da Russia na plane ani pire 2007 da plane nipan amaga 2008 da plane taramari amaga su khusin nakhre amasung China dagi advanced J-10C fighter jet kun leibagi din amasu tawnari amasung China na Venezuela da loan kaya amasu piri amasung crude oil gi matakta investment kaya amasu tawri masuma mayam ase ubada USA gi di sauning ba haibadu oib aduna USA na Venezuela da hek lan tabada Russia amasung China direct involved tawraga yauruk traga su nakandagi khulai kari kara mateng pangduna yauruk payari maram di Venezuela da USA na yaba regime ama purak ba haibase USA na haiba makai inkragani China Russia gi khongda pham leiroi amasung China na Venezuela gi crude oil da khut thingjiliba investment tawriba asisu amata tawbi yararoi China gi military parade ta Venezuela gi leader na China gi mai pakpa ase Venezuela gi mai pakpa ni haina khanglaki Donald Trump gi view amasulai akoina ure dana Russia na Ukraine gi Crimea region ase 2014 da loksan khare 2022 da Ukraine da lan toksan duna Ukraine gi mafam kaya amasu loksan khare haiba akoina loina khanglaba wafam ni asumne USA na su Venezuela ase lan tawrga loksan dawri bara asini Russia na Ukraine da tawri basina NATO yawgunu nangna NATO yawrga de aingonda khudong thiningai oi haiba USA na hairi basina nangna nisha karba tawrga aikhoida thazale aikhoigi mioi ke ama manghale haiba 2023 gi report ki matungina malem gi largest oil reserve country ase Venezuela ni 303 billion barrel ani subada Saudi Arabia 267.2 subada Iran mari subada Canada aduna Venezuela gi thoyam se China gi khutta ta haningde aduna nisagi maran siba sanction thamjanba economy kahenba Venezuela gi thau leiba leibak da tarif thamjan gani haina kihanba asumna tawraga Venezuela gi thawkse USA na oina bhonaba adubu Donald Trump na USA gi defense department haina madagi war department haina maming onthokre dara masina takpari defense tobagi mahutta landa ba haibidi attack oina tawrani haina takpani Venezuela ga USA ga sauna ba sisu tha ama ani sikhaktada arbaina thokpanati matam sanglae aduna defense tagi war department olakpa asina su Venezuela da landa gani haibagi malim gi lebak singda khangan ba amasu yauri Nicolas Maduro na hairi USA na misali singamaga sani Venezuela da mamai onsalaga thamkhre amasung warship lan gi jahaz ke amsu thazala khare asini Puerto Rico gi mana akoiba asida USA gi lan gi jahaz ke ama paisanduna thamkhre haidi anytime Vietnam da gap of Tonkin da thokribedo adumna tawraga Venezuela da USA na landa ba yari sininaw singkhaina soidana masidagi khangbiram lagani karigi USA ga Venezuela ga unkhanari bano amasung USA na Venezuela da nisala loli haina maran sirga regime change tawba pamli bano haiba USA na Venezuela gi thawkse namdana lan tokslaga control tawba pami asidagi pumnamak ase tholakpani okay sininaw sing Ukraine Russia landa mulamina si matiam tang ai update tawjaramge Russia Ukraine gi peace talk asidi oini haiba thajadre Putin na Zelensky Moscow da wari sanasi haiba se aikoina mamangi video dagi khange Zelensky na yadre Moscow laloba singi leifamda aisaloi haiduna dumaina Zelensky na mo hairi kipta oina lao wari sanase asini masina takpari lana se yamna kansalakani takpani kansalakpa hore nahan nungdang Russia na Ukraine da drone chanipan muk mission trahumdoi amasung masida ballistic mission mari yawrom gani haina dumaina thajunari asmaina tawraga landa khare Ukraine Russia da landa badi drone oigera amana oigera malem pumba ya yawi western media na Ukraine gi mateng panglabani na adubo reality tadi Ukraine salak sare pasna suwe haibise akoina loina khangnarabo wafam ni saludragasu Ukrainian ke ama lana se horokpatagi Ukraine thaduk tuna dumaina sena khrabani adubo Russia gi de akoina senei haiba ke ita ta di dana nahan gi landa ba sida building ningkhai ki miyo ani siki masida angang ma yawi haidi amasung the cabinet of minister building su mangta ki haidi aduga yum kun muksu mai chahanduna mang tahan ba sida yauki haidi Russia na kapsalagli ba se multiple region da dumaina kapsalak pani habidi multiple region da dumaina landarak pase satharak pani haidi Zaporizhia Kriviri Saponivka Sumi region Chernihiv region Odessa na singba mapam singda isiniraw sing makhoi lon se pap de kitang kuloi dika adu bu ai image oina adum hapcharamge ngarang su WhatsApp group ta adum thagasaraga Russia na Ukraine da na halandarakpagi matang se thamjarabani aduga government building da Russia na landarakpa se asisu na hangi asina ahan bani hairi asini isiniraw sing Russia na tapna Ukraine ase loiselai
Asiaraga Puran Thaba Mitina Kaina Nabaya Tangnijari, Kanglepak Imana Yaifare, Yaifaminarsi. Thank you so much. Peace.